Loyalam E-PAO tabi bakutima po hitram susmitana namitangi po pizari ahamda pantabi headline. Kukisingna Niyomgi Wangmada Aronba Lambi kaya TONGAN2BA Maming Thonjinduna Semjilakliba asi mari lenabasinga Thingjin pamthoi haina phongdorakli. Chuchangpur amadi Kangpokpidagi mayai kaba nisagi potlam single loinana miyoi mari fagakhre. Ngasi ahing nongyai dagi Thobal district ta pung nifunipan gi general strike tawgani laukthokibadu matam khara yeithokre. Kukisingna Niyomgi Wangmada Aronba Lambi kaya TONGAN2BA Maming Thonjinduna Semjilakliba asi mari lenabasingna Thingjin pamthoi haina phongdorakli. Hauzik Manipuri thokliba irang marag asida Kukisingna Niyomgi Wangmada Aronba Lambi kaya TONGAN2BA Maming Thonjinduna Semjilakliba asi mari lenabasingna Thingjin pamthoi. Aronba Lambi semkaliba sing asige mayokta naga furuk ke miyoi sina yaningdaba phongdoktuna khongjang changsiliba asida aikhoi khudimakna su sogotpam thoi haina Advanced Women Society apunba maira paibi awang sekmai gi president usam amuvi na phongdokre. Wafam asing asi awang sekmai kaujeng leimada leiba maira sangda pangthokiba lup asigi kuntra mari suba mapok kumon thoramga mari lena mahakna phongdokibani. Usam amuvi na makhatana hai Advanced Women Society apunba maira paibi awang sekmai hariba lup asigi mamangai mai kai asomgi maira paibi haibasi fazana khangdana leiringai matam amada nisana khunai asi manghalakpada natana miyoi kaya sikhiba phawa yaroppadagi khun kaya punsinduna masi semkibani. Madugi matung tarakpada Armed Force singna lamdam asida miyot minei chatharakpaga matamdasu achoba thodang loduna lakhibada natana hairam kayada ngasi phawa angamba thodang loduna lakli. Ngasi su lamdam asida thokliba irang asidasu hakthengna na chaitheng phangpham mafam ama oina irang horapa matamda miyoi kaya safagadaba mafam singda thaidokduna thambada achoba thodang lokhi. Loinana ngasi su adomak thodang kaya loduna lakli. Mahakna makhatana hai hauzik thokliba lal asi loibana tri adubu Chairak asida Kukisingna Niyomgi Wangmada Aronba Lambi kaya semgalakliba asi yaningde. Mari lenabasingna lambi asi athuba matamda Thingjinba khakta natana chenaba khudimak chairak pifam thoi. Naga singna hariba lambi sing asigi mayokta yaningdaba utuna khongjang changsinduna thengnariba asida aikhoi khudimakna su sogapam thoi haiki. Chuchangpur amadi Kangpokpidagi mayai kaba nisagi potlam single loinana miyoi mari fagakhre. Mayai kaba nisagi mayokta changsilapa khongjangi saruk ama oina tha asigi amada security force ki kambuna Chuchangpur amasung Kangpokpidagi mayai kaba nisagi potlam singa konana miyoi mari fagale hari. Police ki pauna hai Chuchangpur police station ki manung chanma mata village da hangba mobile vehicle check post da security force ki kambuna chingnaningai oiba mongda lapa bolero pick up registration number MZ01S 3200 asi check tawagi thabak chathabada gari aduda haptuna purakhiba WYKZ aniga gram chamriga konana miyoi ama fagat ki hari. Farba miyoi adu Chuchangpur gi New Lamka gi Walweng village tagi MS Chinlungning chahi kuntra mapan kawi hari. Nomera simaktada security force ki kambuna Kangpokpi district tagi miyoi ahum amaso brown sugar KZ aniga gram humpumathoi opium KZ aniga gram marfunipan ganja gram chamaga nifu shell oina lopalesing kulhumjoiga chamaga tara amadi mobile phone tara marika konana miyoi ahum fagat pangam ki hari. Farabasing aduna Kangpokpi ward number 9 dagi MS Nahin Chainang Allies Henchong Hansing chahi nifuni thoi Gambify dagi MS Rebecca Haukib amadi cycle gi Psycho village dagi Pautin koi khongsai kawi hari. Ngasi ahi nongyai dagi Thobal district ta pung nifunipan gi general strike tawgani laukthokibadu matam khara yeithokre. Haukiba July 19 da Thobal District Hospital Thobal da laibak thiba thodok amada lekhidrabi maibam ongbi khangembam ningol Samita Devi misig mari lenana semkiba Joint Action Committee Against the Killing of Maibam ongbi khangembam ningol Samita Devi tekcham Thobalna August ani da thokiba press conference amada lakthokiba August 3 gi ahing nongyai dagi August 5 gi ahing nongyai phawa general strike lakthokiba adu matam khara yeithokle haina JSC asigi convener S Jameson Singna press thadrokpa chirol mana khanghalakli. Cherolasina hai general strike asi yaitok chabagi maramdi Manipur Integrity Unity Day haina leibaki oiba thoram leibana maram oiraga JSC amadi lekai club mairapai singna amata oine yanarba matungda bana asi yaitokpada warepna khibani Manipur government na postmortem amadi inquiry
report chayol ama thakiba matam adudagi chap chaba chayol ama pibidaba taragadi JSC na lebak miyam amadi CSO singa khusamnaduna akanba khongjanggal loinana changsilakani haina Manipur government ki pungning chingsilali cherolasina arabada hai Manipur da leriba club Merapaibi amadi CSO singna misi asigi JSC na makata na lokhalakpa thabak thoram kayada mating pangbiyo hairakli JSC na thamjakiba achumba wayal fangdri phawba asiba hakjang lawjaroi haiba firep adu ahongba leijaroi hairi Paugi marak thatna Loyalam E-PAO tabiriba khudimакna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Myanmar da state of emergency lokthokraba matung military junta gi air strike ta miyoi tara hundoi hatkhrei Myanmar da chahi asigi December da mikhal pangthonaba military junta na thorang toriba asiga mari lenana lebak aduda hokiba chahi lisingani kunma thoidigi state of emergency lauthotuna lanmi gi lengak chatharakhiba adu hokiba abolish tawre haina lauthokrabasu rebel singna occupy tawduna leriba Mogo town Ravi Trade Center da ngarang ayu military junta na air strike chathaduna miyoi tara hundoi hatkrei Thodoga sigi matangda military junta gi maiketegi di karigumba amata phongdorok palaitri adubu arm opposition group ki maiketegi phongdokibada military junta na air strike chathaduna hatkiba miyosing adu ayambana civilian ngaktani haina pendaba wafong kaya phongdokhrei haukiba chahi lisingani kunma thoida matam aduda leramba civil government adu Ku tawduna paikraba matung lebak asida civil war tholakibani loinana inglisingani kulhumdoi degi hoduna ethnic armed group singpunsinduna Myanmar gi Ravi Trade ki center odiba Mongaf town hain yauna maru oiba mafam kaya leptana occupy tawduna laklibani Myanmar asi mamal yamna tangba lucky stone sing yamna marang kaina phangba mafam ama oibata natana atangba art element kaya amasu phangli haiba mine sing asi ayamana China na military junta amasung rebel group singa tongan conditions sing the yanaraga leptana lawgi thabak chathari rebel singi maikedegi su mine sing asi mapung fana control tonaba leptana honari aduga military junta gi maikedegi su rebel sing la losing khraba mine sing asi amuk hanna lawsinaba rebel singi mathakta leptana chatharakiba offensive ki manung channa hokiba tang ani gi ayu pung nipanga minute 15 rom tabada rebel sing na khudum chanduna leriba Mogo town gi Ravi Trade Center da akanba air strike adu chathakibani Thodoga dugi matang da rebel group ama oriba tang National Liberation Army ki maiketegi phongdokibada air strike aduna khudakta miyoi tare sikhi aduga taruk amane yamna thina sokpadagi laikanana ba honabada laikana ba ngamdana laikhidabani sikhiba sing adugi manungda Buddhist monk amasu yauri mafam adu faudona lakiba car amasu military air aduna hit tawdagi driver yauna miyoi tare sokhi Thodoga duda puna miyoi tara humdoi laikhidraba matung taramari na soktuna hojiksu laikanari air strike chatakiba matam adu Trista walking chatnaba matam oibana misi mina kaya nangkhibani hairi Panba yabadi haukiba matam achida military junta na rebels na khudum chalamba thabai yangi gold mine yauna maruiba mafam kaya laksingkhrabani Huran nalada har mamal henayolamba nan Manipur ama police na farai Lamdam masigi lawmi singda har marang kaina phangdabagi awa chaitheng mayok na ringi cherak asida Niyomgi Wangmada lengana lepa mamaldagi hena har yolamba miyoi ama Manipur police na chatharapa drive ta ngarang fagat pangamle hari Police ki pauna hai akaknaba pau ama fangbadagi police ki kambuna Imphal West amadi East District ta leiba godown sing check tawbugi thabak chathabada miyoi adu fagat pangam khibani fagalaba miyoi adu nan Manipuri ni mahak ki maming Karan Chetri kawi Imphal West District ki Chingmairong Nepali basti dagini nan Manipuri asina Niyomgi Wangmada mamal hena har yonbagi thabak chatharamani hari Sahi Noribi nupi macha amada option picture yenghaluba miyoi ama police na fagat khrei Chahi Noriba nupi macha amada mobile phone sizinaduna yenghaidaba picture uluba miyoi ama police na fagat khrei Police tagi phangba paugi matung ina Imphal East District ki wangkhai mayor lairak machindagi thongamba kaisam chahi kulhomdoi hariba miyoi asina ngarang uripok maikairom da school chapa chahi Noribi nupi macha ama khamlaga mobile phone da yawba option picture ulubani hari Thodoga dugi matang da thagalakpa wakat amaga mari lenana police na thongamba kaisam hariba miyoi asi fagat ki farba miyoi asigi mathakta POCSO ki matung ina case ama lokhatuna makhatana thijinba hokre hari Search operation da KSTP ki lanmi ahum pripak pro gi lanmi ani khulaiga konana faga khrei
ngarang amadi naha security force ki kangmuna chathakiba search operation da lamdam asiki lalawlup ama oiriba KSP gi lanmi ahum pripak pro gi lanmi ani khulaiga konana fare haina Manipur police ki cherolamana hari cheroladuna hai ngarang Thobal district ki Hairok Uyokching area da chathakiba operation da lalhawlup pripak pro gi lanmi ani fare hari faraba sing adude Hairok pa 3 kabole kadigi Abuzam Hemchandra Singh Alias Nawa Alias Pandamba chahi kuntra manga amadi Hairok pa 3 Laisram lekadigi Khundongbam Suresh Singh Alias Aimu chahi 18 kawi hari makoidagi pistol ani magazine ama live round turret two wheeler ama mobile phone ahum sim card mari fagat khre hari matam ikan kanadana lalholup KSP PWZ gilanmi amasu masagi mayumdagi fare hari farba mioi aduna larik yangbam makhalekadagi ngangbam Amarjit Singh Alias Nono chahi 38 kawi mahak miyamdagi sel khaiba nupi angangi mathakta crime chathaba land dispute ki case paiba amadi doctor ama fabada chene hari mangonagi mobile phone ama Aadhaar card ama fangle hari amaromda tha asigi amada Manipuri lalholup KSP MFL gilami amasu fare hari farba mioi aduna Kurai Haigru Makong Konsam Lekadigi Yankom Moramba Ching Chahi Kunmathoi Kawi Mangondagi mobile phone ama Aadhaar card ama lupa lising tara yawba bag ama sufagale hari Numit adumaktada lalholup KSP ki self-style measure ni haiba mioi amasu Langol type 2 dagi fare hari farba mioi aduna wahengbam Isrin Singh Alias Chalamba chahi nifutare kawi mangondagi mobile phone ama sim card ama fagatki mahakpu wahang pahang chathabada Bisnupur district ta leiba gram panchayat ki member sing amadi government officials sing dagi sel khongatpada chenei haibasu khangmagam le hari Delhi da Manipuri macha ani thangna thilamle thodok aduda chenaba mioi ahum fare Delhi gi Vijaynagar area da Manipuri macha ani da thangna thilambagi thodok ta chenaba mioi ahum fare haina Delhi police na phongdokkhre farba mioi sing adugi manungda chahi nauriba angang ama yawi hari thodog asi July 13 gi nongalamdai pung mari taba adwaida thokibani Delhi police ki report matung ina numit aduda Jerry amadi Sarf kauba Delhi da lairik tamnuna leiba Manipuri anina dukan amadagi ising leina ba hotna ringai da bike thoduna lakpa mioi mari ka karigumba hiram amadagi ningai sangdana rakhi bike thoduna lakpa mioi sing adugi manungdagi mioi amana thang satoralaga Jerry gi mabukta amadu amasung Sarf ki mananganda thangna thilakibani Kudakta solaba mioi animak mamanaba amana Vara Hindu Rao Hospital da pukhatuna laikhanaki makoi animak fibam thina sokpadagi aruba fibam da laikanari haina Deputy Commissioner of Police Northwest Vesam Sina phongdokhrei Thodoga siga mari lena Model Town Police Station da case ama register tawkhibaga loinana investigation chathanaba team ama semle hari team maduna manak nakpada leiba CCTV ki footage yengbaga loinana call record yengsinduna thodok achisa January ba miye pumna mak fagat pangamna ba honari haina police ki report ama na phongdoli Deputy Commissioner of Police na hai CCTV ki footage yengsilaba matungda police ki team amana chingnaningai oiba mafam amada thiba humbagi thabak chathabada Krishna amade Krishna Kashyap kauba thodok asida hakthing na chenaba mioi ani phabangam lei sahi nauriba angang amasu thodok asida chenabagi damak fare farba Krishna amasung Kashyap mamangda criminal record leiba mioi amatta nate police na wahang pawang chathabada farba mioi sing aduna masagi maral yazare thodok asida chenaba mari suba mioi amasu fanaba thibagi thabak chathari hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maruiba pau amuka hanna pizari Kukisingna Niyomgi Wangmada Aronba Lambi kaya TONGAN2BA Maming Thonjinduna Semjilakliba asi mari lenaba singna Thingjin phamthoi haina phongdorakli Chuchampur amadi Kangpokpidagi mayai kaba nisagi potlam single loinana mioi mari fagatkhre ngasi ahing nongyai Thobal district ta pung nifunipan ki general strike tawgani lauthokibadu matam khara yeithokre matang asida Loyalam E-PAO na namitangi pau bibel lezare tabili bakudi mapu amuka hina kurumjani